Nomagi assembly mifamda hauzik oiribe isu asiga mari lenena waref amata lobang ngamkhidaba si lenga kasi leitre haibaka pangkhagni mioi lakaya gi khongsatna lawkiba waref thabakta onthokpa ngamdaba lengakpu miyamgi lengakla haina kokomina hanglakli Coordinating Committee on Manipur Integrity gi Media Coordinator Somorendra Thoksomna thadrokpa cherol amana hai ngasi famga dawriba mifam asida lamdam asigi anoba mayon ama purakani khalamba adu aremba tahale miyamgi lengakni haina makoibu pongna laukiba makhau pongna laukiba lengak miyamga samnadre haina lawa yare asuk yamna sonba asuk yamna pangdaba center da ka hena nonjaba lengak asina puwari da khwadigi mating yaudaba khunai ama oina lehoragani tha ahum hena miyamna asuk kan haizaraba fawda mana pangsinaba ngamba lengak asigi karamba aronba political agenda leibage miyamna haiba yadaba lengak ama kayam sangna chatpa ngamgani haibase khanda haningi manipurgi miyamna mang thaduna leblaba fawda mipan tangna hingning liba lengak pasing nakoina kari karamba pambaina miyambu pelhangadawri Cherol asina hai miyamgi kholaudi taibang mapugi kholauni miyamgi kholauta da balengak hingna sira balengak ni hairoi dabagi maram kari leibage ngasisu 𝐶𝐴𝐿 narco terrorist singna naran sainada law uba chatluba micham kayada nomai kapsilaktuna asokapan thokalibasi Central Paramilitary Force na narco terrorist ki maikeda phongna lepagi thawang amani pumnamak asigi tekchak center amadi manipur lengak na pugadabani Central Force listing nifu henbana laksin bang ngamdraba 𝐶𝐴𝐿 narco terrorist asi manipur police numit 15 khaktang sinaraga laksin naba honabana hena fagani haina cherol asina haidi